अतियादा थोकलिबा नुमितसी खंगमांग मांगखि मतमदा अंगप करी करी थोलकप याय हाइबसी अखंग मियोय खरना खंगलगसु खंगदबना नम्मी नुमित हारिबा अखोइगी ख्वाइदगी नकनब थवान मिचाक्सना अखोइगी सोलर सिस्टम्स दगी मांगखि मतमदा करी थोलकप याय हाइबो हंगसिगी पाखुमसे अखोइ साइंस सिना दुना विज्ञान गी मतेंगना खुमदब हुनसे होय अखोइगी नुमितसी थावगी थावमोय नत्रगा मोमबती अमगुम हाथु थु मुटखिगदबदि लेते अदुबु विज्ञान हाइबसिगा भावना सगतपा हाइबसिगदी मसल मोपा मंगनि फाव हाइनरिबनि अवोय दवोय तरंग तरंग मेक सना ngali be khoi nimitna ngasi ngasi ma khangwang mang ki thoklagadi kadi kadi mung thoklaba yai kadi karamba ki tujung ngai badung ba ghatna singna tunglakani haibadu videos tagi mutang khangina se numina thokli bilari se khoi gi solar system sigi mayai jabuktani loinana solar systems da lari ba prithvi yauna grah khudimangna magi koibada ungdun chalibani amacha khoina numit ki koibada koiraga sathe karigino पाक चावे हरिबा अखोइगी सोलर सिस्टम सिगी अपन मास की 99.86% दी सुमनगी निमित मतम तगी ओइरिबनी सबना हारिबदा सुयाम चावबा निमित की मास की सिंगसिनबगी शक्ति नमरम ओइदुना सोलर सिस्टम सेदा लैरिबा खुदिमकना निमित के कोइबदा उंगदुना चलिबनी असुमना अखोइगी सोलर सिस्टम सेदा मपी मपागुम पुनम पुलाक्सिनदुना थमलिबा अखोइगी निमितना खंगमांग मांगखिबा थोकलगदी अखोइना पुंसीदा नोंगमता लुना खंजलुदबा दुगुम अमांगता क्या थोकनी ख्वाइ हानबोइना अखोइना थेंगनगदबसी मसिन मुबा पुंगम मम्बसनी नुमित की मंगाल पृथ्वी योरकपदा मिनिट 9 गा सेकेंड 10 चंगमा मरमना नुमित से खंगमांग मांगखरमुसु हारिबा मिनिट 9 गा सेकेंड 10 फाउदी अखोइ अयामना नुमित मांगखराइबसी खंगदना मुंग लेगनी मांगखरब नुमितना मांगद्रिङै संदोकलंबा मंगाल दु ट्रेवल तौदुना लेहवा मरमना नुमित मांगखर मतुंग अतेनबा मतम खरदी अखोइना अतोप ग्रह सिंग फाउदमा उवा फंगनी खुदमोइना जुपिटर हारिबा सूर्यजगतदा ख्वाइदगी चावबा ग्रह से अखोइगी नुमित मांगखर मतुंग मिनिट 39 फाउ अमम्बा त्याम पाक्तुदे ददमा उवा फंगनी पृथ्वी की ओइनदी ngसाइगी मिनिट 9 गा सेकेंड 12 मतुंगदगी कुमहै नुंगाइबसी होरगलानी ग्रहसिगी अयुंग नुंथलगी मतम ओइदुन लेरिबा नाकलदुद लेबा मियोइसिंगना नुंथल पोबोपता नुमिदांग तासलकनि हाइबसी मखोइन हाना खंगनी पृथ्वीना उंगमना मरम ओइदुना नुमिदांगी मतम ओइरिबा ग्रहसिगी नाकलदुद लेबा दुमा मियोइसिंगना नोंगमंगदबा पूर्णिमा नुमित्ता था मांग ख्राइबस्तेदा ngakpana kham thengani अखोइना था उवा फंगलिबा थाबल मंगा लेरमलिबसी नुमित की मपालनि हाइबसिमदी इखंग खंगनरा अफमनी मंगाल की आंगबगा ग्रेविटेशनल वेब की आंगबगा मानब मरमना ngसाइगी 8 मिनट 20 सेकंड रुखेंग मतुंगदा ग्रेविटेशनल वेब सु मांगखिगनी मस्तगिदी नुमित के कोइबदा उंगदुना चलंबा पृथ्वी फाजन चंगसिन बिनाबा लाक्सिन बिनाबा ग्रेविटी की शक्ति लेत्रबनिना चपतिंग ब लई अमगी लंबेल चटपगुम चप युंगना चुमत्रंग स्पेस दा पाइबा होरकनी नुमित मांगखराइबसी तसेंग तसेंग खंगलप मिकुपतुदगी पृथ्वी पुंबा अमुदा थोखिद्र मोंग चरांगनागनी की थकटपा पाखटपा खक्तदा मियोय क्या सिजलकनी लंबी लोंखांग लेरम मियोय क्या मई मियोंगनब थवाई हिंगनब चन्नरकपदा मसिंग लांगमद्र एक्सीडेंट क्या पृथ्वी सिन थुंगना थोकनी खुसेमगी मंगाल सिंग नतना ग्रहसिगी वांगमदगी लाकपा महौसागी मंगाल हाइबदुमदी अथापदा ngaलिबा थवान मिसाक्सिंग दु येंगम नतना उबा फंगलारोय नुमितगी फंगलंबा मैशापुंबा मांगखर मतुंगसदा अखोइगी ग्रहसि खुदक्ता इंगमना खरखर चिंगसलकनी 2017 दा सोलर इक्लिप्स हाइदी सूर्यग्रहण मरम ओइदुना नुमित की मैशा मंगालसी थाजना खरम कई खंजनखिबदा फाव मफम खरदा टेम्परेचर सी 11 डिग्री सेल्सियस फाव हाइथकिबा यावखि मसिगी डेटास दा युमफम ओइदुना नैनाबदा करिगम नुमितसना खंगमांग मांगखिबा थोकलगदी मदुगी मिकुपतुदगी थिनथब तौदा 20 डिग्री सेल्सियस फावदी खंगाई हाइथखिनी यदना एक्सपर्ट सिंगना फोंदोगली अदुबु मसदी खुदक्तुगी वारिनी मसदगी मखा तारकपदा करी करी थोरकनी हाइबदसु खंगमिनसी नुमित मांगखिबदा अखोइना थेंगनगदबा ख्वाइदगी चावबा समस्या अमा हाइरगदी असंगबा मना मसिंगसिंगना अखोइगी पोथोक चाथोक पुथोकपगी ख्वाइदगी मरुओइबा मरम ओइरिबा फोटोसिंथेसिस हारिबा सिंगबा थवंगसि मांगखिबसनी नुमित की मंगा लेत्रबदा पांबि सिंगबिसिंगना अखोइना खनथोकलिबा कार्बन डाइऑक्साइड सुबसिंदुना अखोइना हंजिनदबा ऑक्सीजन पिथोरकपा थादोरकपा अमसुंग अखोइगी जिंजाक पुथोकपिबा हाइबसि ओइथोकलरो हाइबनी अखोइगी लाइबु फबा हारगदी अखोइगी नुसित की लेरोल एटमॉस्फेयर सेदा ऑक्सीजन सी मरंग कायना तुंगसिंदुना लेबा मरमना ऑक्सीजन की ओइनदी ग्रहस लेरिबा जीव पानमु खुदिमंगना चाही लिसिंग अमरोम होनबा कोनबग चांग दुदैदा लेखिनी चाही लिसिंग अमा हाइबसमक्ति नुसित की लेरोल एटमॉस्फेयर मसामंगना उनगुम फमजिंदुना पृथ्वी की लैमाइदा तासिलकदबदगुंबा मतम दोरिबने नुंसा फंगद्रबा पांबि सिंबी उवासिंग अखोइदा तेंगबांगबा लेपखिबता नतना मसागी हिंगबदा जंगबा मचिंजाक पुथोकबा ngamda सिजलकनी नुमित मांगखिबगा खुदक्ता हाथो तो सिदबसु यावदी यावगनी खुदमोइना क्याम चावबा क्याम वांगबो उनो लोइना मखोइना मचिंजाक क्याम याम तुंगसिलहौवी हाइबसिग मतुंग इन्ना सिबगी मतमसि खेती खेनगनी अचौबो उखरदी नुसा मंगाल फंगदबा अमम्बा अयिंगबदा था तरुक्तगिना चाही अमरुम हिंगबा अदुम यावी अदुबु मखोइसु दुमंगाई
ꯍꯥꯊꯨ ꯍꯥꯊꯨ ꯁꯤꯃꯛꯁꯤꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯔꯤꯕ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗ ꯍꯥꯏ ꯍꯨꯝꯂꯤꯕ ꯑꯁꯪꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤ ꯑꯣꯏꯅꯗꯤ ꯎꯔꯔꯣꯏ ꯂꯩꯔꯔꯣꯏ ꯅꯨꯃꯤꯠꯅ ꯃꯥꯡꯈ꯭ꯔꯕꯗ ꯑꯏꯪꯕꯅ ꯂꯥꯟꯗꯥꯔꯛꯂꯕꯗ ꯃꯁꯥ ꯄꯨꯝꯕ ꯎꯟꯅ ꯌꯣꯝꯁꯤꯟꯗꯨꯅ ꯎꯟ ꯑꯣꯟꯕ ꯍꯥꯏꯗꯨ ꯑꯣꯏꯒꯅꯤ ꯄꯥꯝꯕꯤ ꯁꯤꯡꯕꯤ ꯆꯥꯗꯨꯅ ꯍꯤꯡꯂꯝꯕ ꯁꯒꯣꯜ ꯁꯟ ꯍꯥꯃꯦꯡꯅ ꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯁꯖꯤꯛ ꯆꯥꯕ ꯖꯤꯕꯁꯤꯡ ꯏꯪꯕꯗꯒꯤꯇ ꯅꯠꯇꯅ ꯃꯆꯤꯟꯖꯥꯛ ꯐꯪꯗꯕꯗꯒꯤꯁꯨ ꯁꯤꯖꯤꯜꯂꯛꯀꯅꯤ ꯅꯣꯡꯁꯥ ꯀꯩ ꯁꯣꯝꯅ ꯆꯤꯡꯕ ꯁꯥꯍꯤꯡ ꯆꯥꯕ ꯖꯤꯕꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯃꯆꯤꯟꯖꯥꯛ ꯐꯪꯗꯕꯗꯒꯤ ꯑꯃꯁꯨꯡ ꯑꯏꯪꯕꯅ ꯁꯣꯟꯊꯍꯜꯂꯕ ꯁꯖꯤꯛ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯖꯤꯕꯁꯤꯡꯗꯨ ꯆꯥꯗꯨꯅ ꯈꯔꯦꯅ ꯁꯥꯡꯊꯅ ꯍꯤꯡꯒꯅꯤ ꯑꯊꯦꯟꯕ ꯄꯥꯠ ꯑꯃꯁꯨꯡ ꯇꯨꯔꯦꯜꯗ ꯂꯩꯕ ꯉꯥꯁꯤꯡ ꯏꯪꯕꯅ ꯆꯤꯡꯁꯤꯟꯗꯨꯅ ꯁꯤꯒꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯥꯠ ꯇꯨꯔꯦꯜꯁꯤꯡꯁꯤꯒꯤꯁꯤꯡꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯎꯟ ꯑꯣꯏꯅ ꯐꯝꯖꯤꯟꯕ ꯍꯧꯔꯛꯂꯅꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗꯗꯤ ꯒ꯭ꯔꯍꯁꯤꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯤ 0 ꯗꯤꯒ꯭ꯔꯤ ꯐꯦꯔꯦꯟꯍꯥꯏꯠ ꯌꯧꯅ ꯇꯥꯈꯤꯒꯅꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯨꯃꯤꯠ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯈꯨꯗꯛꯇꯨꯗ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯤꯅꯤꯗꯨꯗꯩꯗ ꯁꯤꯍꯧꯗꯕ ꯖꯤꯕ ꯄꯥꯟꯕꯁꯤꯡꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯤꯊꯔꯛꯀꯅꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯨ ꯂꯩꯅꯨꯡꯗ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯍꯨꯊꯗꯨꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯔꯛꯀꯅꯤ ꯂꯩꯈꯥ ꯂꯩꯅꯨꯡ ꯍꯥꯏꯕꯁꯤꯇꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯥꯏꯊꯪ ꯊꯪꯕ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯁꯥꯕ ꯂꯩꯔꯣꯜ ꯀꯣꯔꯒ ꯈꯔꯝꯈꯩꯗꯤ ꯅꯛꯁꯤꯟꯅꯕ ꯃꯔꯝꯅ ꯂꯩꯃꯥꯏꯗꯒꯤꯗꯤ ꯈꯔꯝꯈꯩ ꯈꯔ ꯈꯖꯤꯛꯇꯤ ꯂꯨꯝꯕ ꯍꯦꯟꯗꯧꯔꯤꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯈꯔꯒꯤꯗꯤ ꯁꯕꯃꯦꯔꯤꯟ ꯃꯅꯨꯡꯗ ꯑꯆꯧꯕ ꯏꯁꯤꯡ ꯏꯄꯥꯛꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡꯗ ꯆꯪꯖꯐꯝ ꯂꯧꯕꯁꯨ ꯌꯥꯒꯅꯤ ꯅꯨꯃꯤꯠ ꯃꯥꯡꯈꯤꯕ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯒ꯭ꯔꯍꯁꯤꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯤ -150 ꯗꯤꯒ꯭ꯔꯤ ꯐꯦꯔꯦꯟꯍꯥꯏꯠꯇ ꯀꯨꯝꯊꯈꯤꯒꯅꯤ ꯃꯇꯝꯁꯤꯗꯗꯤ ꯑꯆꯧ ꯑꯆꯧꯕ ꯏꯁꯤꯡ ꯏꯄꯥꯛꯁꯤꯡ ꯍꯥꯏꯗꯤ ꯁꯃꯨꯗ꯭ꯔ ꯃꯍꯥꯁꯥꯒꯔꯁꯤꯡꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯏꯃꯥꯏ ꯄꯨꯝꯕꯁꯨ ꯄꯣꯜꯁꯂꯣꯝꯗꯒꯤ ꯎꯟ ꯑꯣꯏꯅ ꯐꯝꯖꯤꯟꯕ ꯍꯧꯔꯛꯇꯨꯅ ꯑꯦꯀ꯭ꯋꯦꯇꯔꯔꯣꯝꯗ ꯐꯝꯖꯤꯟꯕꯒꯤ ꯊꯕꯛꯁꯤ ꯄꯥꯛꯁꯟꯅ ꯁꯟꯗꯣꯔꯛꯀꯅꯤ ꯑꯁꯨꯝꯅ ꯑꯆꯧꯕ ꯏꯄꯥꯛꯁꯤꯡꯒꯤ ꯏꯃꯥꯏꯗ ꯐꯝꯖꯤꯜꯂꯤꯕ ꯎꯟꯁꯤ ꯃꯥꯏꯜꯁ ꯀꯌꯥ ꯊꯥꯒꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯣꯔꯒ ꯅꯛꯅꯕ ꯑꯗꯨꯒꯨꯝꯕ ꯏꯔꯣꯜꯅꯨꯡꯒꯤ ꯂꯩꯈꯥꯒꯤ ꯁꯔꯨꯛꯇꯨꯗꯤ ꯆꯍꯤ ꯆꯥ ꯀꯌꯥꯁꯨ ꯏꯁꯤꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯈꯤꯒꯅꯤ ꯃꯍꯧꯁꯥꯗꯒꯤ ꯁꯤꯒꯨꯝꯕ ꯑꯆꯧꯕ ꯏꯁꯤꯡ ꯏꯄꯥꯛꯁꯤꯡꯒꯤ ꯑꯔꯨꯕ ꯑꯃꯝꯕ ꯃꯐꯝꯁꯤꯡꯗ ꯍꯤꯡꯂꯛꯄ ꯃꯈꯣꯏꯅ ꯍꯤꯡꯕꯗ ꯅꯨꯃꯤꯠꯀꯤ ꯃꯊꯧ ꯇꯥꯗꯕ ꯖꯤꯕ ꯈꯔꯁꯨ ꯍꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯒꯅꯤ ꯆꯍꯤ 1000 ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯒ꯭ꯔꯍꯁꯤꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯤ -400 ꯐꯦꯔꯦꯟꯍꯥꯏꯠꯀꯤ ꯆꯥꯡꯗ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯂꯩꯒꯅꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠꯀꯤ ꯂꯩꯔꯣꯜ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤ ꯃꯄꯪ ꯑꯣꯏna ꯐꯝꯖꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯀꯤꯟꯊꯕ ꯍꯧꯔꯛꯀꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯇꯝꯗ ꯐꯥꯎꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯖꯤꯕꯁꯤꯡꯗꯨ ꯈꯨꯗꯣꯡꯊꯤꯕ ꯃꯊꯪ ꯃꯊꯪ ꯅꯪꯅꯔꯅꯤ ꯄ꯭ꯔꯤꯊꯤꯕꯤꯅ ꯁꯨꯟ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯄꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯇꯝꯊꯤꯕ ꯀꯣꯁꯃꯤꯛ ꯔꯦꯗꯤꯌꯦꯁꯟꯁꯤꯡꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯅꯤ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯃꯍꯥꯁꯥꯒꯔꯁꯤꯡꯒꯤ ꯂꯩꯈꯥꯗ ꯍꯤꯡꯂꯤꯕ ꯖꯤꯕꯁꯤꯡꯗꯨꯗꯃꯛ ꯃꯈꯥ ꯇꯥꯅ ꯍꯤꯡꯈꯤꯒꯅꯤ ꯃꯇꯝꯁꯤꯗꯩꯗ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯝꯊꯦꯡꯅ ꯆꯥꯎꯈꯠꯂꯕ ꯑꯗꯨꯒꯨꯝꯕ ꯕꯤꯒ꯭ꯌꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯈꯨꯠꯁꯦꯝꯒꯤ ꯂꯩꯅꯨꯡꯒꯤ ꯁꯍꯔꯁꯤꯡꯗ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯉꯝꯅꯕ ꯍꯤꯡꯍꯧꯕ ꯅꯠꯇ꯭ꯔꯒ ꯃꯅꯥ ꯃꯁꯤꯡ ꯎ ꯋꯥ ꯍꯧꯗ꯭ꯔꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯂꯩꯇ꯭ꯔꯕ ꯁꯤꯒꯨꯝꯕ ꯃꯐꯝ ꯃꯇꯝꯁꯤꯗꯩꯗ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯣꯔ ꯐꯨꯟꯗꯨꯅ ꯊꯋꯥꯏ ꯊꯔꯝꯕꯁꯨ ꯇꯔꯥꯏ ꯑꯣꯏꯊꯣꯛꯏ ꯑꯇꯣꯞꯄ ꯑꯣꯏꯊꯣꯛꯄ ꯑꯃꯒ ꯍꯥꯏꯔꯒꯅ ꯑꯁꯨꯝꯅ ꯄ꯭ꯔꯤꯊꯤꯕꯤꯅ ꯃꯁꯥꯒꯤ ꯇꯥꯡꯗꯥꯡꯕ ꯂꯝꯕꯤ ꯂꯩꯇ ꯁ꯭ꯄꯦꯁꯇ ꯆꯨꯝꯗ꯭ꯔꯤꯡ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯄꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯁꯤꯗꯩꯗ ꯁꯨꯟꯗ꯭ꯔꯪꯒꯤ ꯅꯨꯡꯖꯥꯎ ꯑꯦꯁꯇ꯭ꯔꯣꯏꯗ ꯅꯠꯇ꯭ꯔꯒ ꯀꯣꯃꯦꯠꯁꯤꯡꯒ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯊꯦꯡꯒꯥꯏꯅꯕꯁꯨ ꯑꯣꯏꯊꯣꯛꯂꯤꯕꯅꯤ ꯃꯥꯡ ꯇꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯠꯇꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯒꯨꯝꯕ ꯑꯣꯏꯊꯣꯛꯄ ꯑꯃꯒ ꯍꯥꯏꯔꯒꯅ ꯀꯨꯏꯔꯁꯨ ꯀꯨꯏꯅ ꯆꯍꯤ ꯕꯤꯂꯤꯌꯟ ꯑꯃꯔꯣꯝ ꯑꯁꯨꯝꯅ ꯄ꯭ꯔꯤꯊꯤꯕꯤꯅ ꯁꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯅꯨꯃꯤꯠꯀꯨꯝꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯗ ꯅꯛꯁꯤꯜꯂꯨꯗꯨꯅ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯑꯩꯈꯣꯏꯅ ꯎꯪꯗꯨꯅ ꯀꯣꯏꯗꯨꯅ ꯆꯠꯂꯝꯕꯒꯨꯝ ꯑꯅꯧꯕ ꯊꯋꯥꯟꯃꯤꯆꯥꯛꯇꯨꯒꯤ ꯑꯀꯣꯏꯕꯗ ꯑꯅꯧꯕ ꯑꯣꯔꯕꯤꯠ ꯑꯃꯗ ꯀꯣꯏꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤꯔꯣꯜ ꯁꯥꯒꯠꯂꯛꯄ ꯑꯅꯧꯕ ꯖꯤꯕ ꯄꯥꯟꯕ ꯄꯣꯛꯂꯛꯄ ꯑꯦꯚꯣꯜꯞ ꯇꯧꯔꯛꯄꯁꯨ ꯑꯣꯏꯊꯣꯛꯇꯕꯗꯤ ꯅꯠꯇꯦ